Hauzik aikhoi mongpham tawduna leigadaba natte INF hauzik aikhoi mongpham tawduna leigadaba natte amatoina punsinba yaba lambi thiminase wafam asi ngasi adim jati complex ta pangthokpa paugi mifam amada anauba chahi lakpaga iroinana miyamda mangjongna yaifa paujel pibagi thauramda Imphal Naga Forum INF ki Chief Advisor Dr. Chance Raman na phongdokibane DM University ki Associate Professor suwairiba Dr. Chance Raman na makha taraduna aikhoi amatawai na punba yaba laitaba natte hauzik asida political leader sing amade miyamgi lusingba singna mamit tangduna leibaga pangkak oibadage Manipur da thokliba irang asi loisinba ngamdabane mahakna makha taraduna kathokpa ngakpiba soina khiba sing phurup amana amabu ngakpiraga waroigi lambi thiminaba yai aikhoi khudingmak isorgi macha ngaktane yanaba common ground thiduna anoba chahi asidage lamdam asida ingtappa tangdu leitaba nungsinaba purakpa oirasanu haikhe paumi unabaduda forum gi convener athon gangmai amade DS panmai na chingba luchingba kaya su saruk yakhe